Dakoro, khare tholo, khoi loina ichau thok tore dakoro. Wang sao bina pena macam pena coba sampai biar berapa kau itu tu nak macam sih sabi apa ni L L Saya buka. O Kangaroo has four input. Jinung manung narak musong ukha wakha unalata jarang ura harusi. Hello everyone, ahamagtada mayam pumna mobile kono khrum jari duga ai channel sida mayam badana okchari duga today ngasi di kai dauni nong yam kana tae hujik se ado nong tabaje sing loin jawre khoi gisu lerak loin thumme ado shoruda khoiramina si habadi yamna tamthiba ising ichau thoktana bagi ko isorda khoi haijasi khoiraminasi ko afabo henbiona aduga ngasi se sum punai yumna sum lai laina ai ki ichana pi ga ai gi sum na nungti gi ba blog haida daily blog ama semjar ke nungti gi hoi khoi ni huji iruja thore aduga ngasi se tutorial macham khak so hap kani magi jingnung manung na mo song do ma taklak ke ina ko aduga adugi macham so hap ke aduga ngasi se makham ka yeng minarsi yam nuai le na khalle hujik ayuk tagina horen nungdang bo sida ina kaidoge habado monda ko adudo hapjarke aduga maonda su kaino tawdone habadi masidi khara aina khara tawani adu yengase do makham ka ko hair yu hai mamangda kaino ta hayoge sigi sin loop haise sigi sin loop haise kaino ne moigi page lai bani ko dai page na ka da thohan jarange si je tai kem ta na te khoina machal hai tare to mix spice ko khoina dang thoma matam na thak na ba adugumba manipur da sajaba pot ne ko si ja ado ai te kai dri ai di season dri ado season ga su yeng doi ne aduga yamna ju phai hai tare habdi akhoi manipur dai ga sumaina puthorak pai se yam phai bo ko aduduna akhoi ikut na sajaba dum hai bai ikut na sajaba pot si myam season si ado sinlup ki page tu jo ai na kana pukhan jaram ge aduga moi gi details to hai tare ko to myam na stum changa ga yeng bio aduga akhoi mi na saba pot low badagi di akhoi na hajar aga sumaina thokjar bagai se yamna phaidana ko aduna ma'am support tawmina se aduga si adum amtang ma'am taste tawbiyo hai tai ko mix spice a product of manipur hai sin loop sida yauri ba ingredients ai habitang khoga lake ko moina mix tawi se kai kai do ulake dum take amda keno hale moi se ko amma ani ahum mari manga taruk tariet nipan mapan tara tram try 12 ne ko 12 piece ne ko sayau se my ingredients ni to se lai re buko sayau is se yem biro aduga mix spice aina thole buko ado ai ju taste tawdri ado ai ju tawraga yenga ge have them details oina di khangdre ba ai ju ko ado si ai seasoner ge na khalle hinjang kai kai thom ko pa mama adi akoi sanga thom ko da sum yamna si tha ga amtang taste taw ge na khalle to myam su taw biyo aduga my page do ina hai do ina kana thon jaram ge aduga myam na apamba lai tar ga su adum phangani hai tar koina manipur da sajabani hai tar sigi spice mix spice se manipur da sajaba ko ne aduna myam na adum support taw mina se do makata next video yeng minar se sin loop na ai gift amaga happy de yam phajai se dum table da gumba dum thangada bane thangada boy de ne ba ado dum thank you yam pam jare si su ado kai thu ga yeng se kamai taw den adum pullaga thamdara khangde ba ko kamai kai no yeng ne table da gumba thangada la ti si di ai na khangda ba ani kai se da side khoi ki keno du ne ha ba maru marang su na ba khon macha hai tare tu hai su na ba khon macha usidra na usidra moi khon macha ai si sine ai gift happy rak ba hai tare moi na sum aduga sigi
सिगिसे मैम को सिगिसे मैम कौबीबा यादे सपोर्ट तौमिनसी अखोइदा साजबा पोट अखोइना सपोर्ट तौदना कनाना तौनी नत्रा अदुना सी हेना हेना अखोइना सिजिन तारगदी हेना हेना अखोइदु चौखटपा लाक्सदोइनेबको मणिपुर अखोइगी इचिन इनाउसिंदा हाइतार अदुना मैम सपोर्ट तौमिनसी को सिगिसे अदुगा थैंक यू सिसु याम नुसिरेंगो खुपिक्सेंगो आमचिनु सिरे मैम सिजिनरगे आइसु अदुगा मैम गिसु सिजिनबा कौबीबा यादेको सिजिनबिरो आई मोइगिदो लोइनमक हापसरमगे साइडसिदा अदुम खता वीडियो येमिनरसे नुसिद्रा खोन मचास आइदि पुरा ngawre adom मैम 100 के यौबदा मैम दा आइगी सरप्राइज अमा लई adom मैम याम थुन 100 के यौहल्लसी मैम你别笑。뭐라고요? आकाश कोई बैंग में मिस्की बैंग कविता मेरे जैसा कौन हिया या जारी ने कविता सुना चाहते कोई मुझे सुले दुआई लगी जाएगा सुले दुआई लगी जाएगा Jari baban, jari baban. Kau silly as you are goes the bloody Dorani. Jadi kamu bukan. This is your lady. Gue dari rumah kolektif. Sana kau pasti. Kompas, kompas gitu nih. Pentingnya bayar. Jadi mama nih Si color đâu rồi đi không? color. Em này color mấy am lấy bị đồ đâu mà mình iro em biết. Wow. Itu semua kan dia iro loh. Oh. 손다. Si April pas. Apple, apple. Apple, apple. B for ball. C for eggplant. Siapa? C for get. Yeah. Get. Before. D for duck. G for library. Doll. Door. E for. E for elephant. F for. F for peace. Z for. Z for cat. Good. G for. G for God. what? H for. H for Horse. horse. Earth. I for. I for Import. 지금 봐도 보셨어? G for. G for God. God. H for. H for Horse. horse. GH loiraga matungda I for. R for Import. import. J for. J for Jeep. jeep. Joker. Joker. Jam. Jam. Jacket. Jacket. Juice. Juice. K for. K for Kangaroo. kangaroo. Kitten. Kitten. Key. Key. Kite. Kite. Kettle. Kitten. xem hay này của cô à? City. Key. Key. Cái số rồi này cô sẽ. Cái số gì cậu ý? Gadi.
ꯒꯥꯔꯤꯗ ꯍꯥꯞꯅꯕ ꯑꯗꯨꯗꯣ ꯀꯩ ꯀꯧꯏ ꯒꯥꯔꯤꯁꯨ ꯑꯗꯨ ꯒꯥꯔꯤ ꯁꯣꯗꯣ ꯏꯪꯂꯤꯁꯇꯅꯦ ꯀꯤ ꯀꯧꯋꯦꯕꯀꯣ L for L for lion lion lemon lemon lock log lollipop lollipop exactly lamb สิแม่จะลดให้เบี้ยบอกว่า L for ดกว่า CD ถ้า fruit snack ตัวเสร็จเลย M for M for monkey มังเด็กกี้ man man mouse mouse mosquito mosquito mango mango ให้เบี้ยบอกว่า M for mango ให้เบี้ย N for mango M for ให้ลง N for M หนักมากกว่า N for M for N N N N for newspaper newspaper nest nest nails nest nose nose nip nip จะให้แบบบอกว่า N for nose O for all เนี่ย O for O for all all เด็กนี้ onion onion octopus octopus orange กันนี่ ช นะ นะ ostrich ไอ้ที่ตัวนี้ไง อะดูดิ ไอ้ที่ตัวนี้ไง โตงเสบะอะดูดิโอเบาสิฮานะพาโตสิกว่า อ่ะ อะแต่ดีให้เรโอ กังการู ให้เรา C for เก กัง เก K เก for K for กังการู K for tiger นึก L for lion L for lion J K L J K L L นี่มาดู C D อะดูนะ kitchen ใส่ให้ดูมาใช้ที่อยู่เจนที่ทำไมจัดเลยแบบไม่ใช่สิ่งที่ทำไมจัดเลยแบบ นี่ก็เจ็ดก็งั้นผมจะต้องมาเลย อ่า อันเดียวก็เรียบเลยก็วันนี้เราจะเรียบก็ อ่าโอ้ วันนี้เราจะเรียบ เจที่ละ อ่ะ โอ้ สินะตัวมันแล้วกันเอามาสิเรียบ ให้ เป็น คนไปเกิดกว่า เลยนี่ไง ใส่ก็อินยอมทำไมให้ฉันก็นั่งให้ไปให้เด็กก็ไอ้อะไรเกี่ยวกับนั่งเอามาให้เราก็ E for E for elephant elephant นั่ง E for elephant F for A for fish A for fish อันเด็กดี G for G for God God ฮัลโหล G for God H for H for horse H for horse เด็กดี I for I for ink pot import H for import J for J for jeep jeep น้องมาแล้ว J for J for jeep อะไรกันก่อน กาลีเด้อ 가리 ฮัลโหล 쟤다 너는 쟤집 뒤에 가리죠 โอ้ยเจ๊ดิบจุดไปฮัลโหล J for J for jeep J for jeep very good K for kangaroo K for kangaroo ว้าวฮัลโหล L for M for L for N for lion lion ว้าวฮัลโหลนะ M for lion L L L L L L L for lion ว้าวสิบอิมพอร์แตนสิบพาตัวก็ได้แบบว้าวไอเรานั่งนะทันตามูไฮเราให้เบรกยังก็เปสพักตัวก็อินตัวรู้ตัวไหมಅದು ಐಗಿನ ಖಂಬ್ರ ಪೇನ ಮಚಾ ಮಲೆ ಬಕೋ ಕೈನೋನ ಐಗಿ ಪಾನು ಪಾ ಹೆಲನ್ ಥೋಯ್ಗ ತೊಮ್ ಥಿನ್ ಯಾಯ್ಗನ ಮೊಯ್ನಿನ ಸಾಬಿರಕೋ ಪೇನ ಮಚಾ ಮಲೆ ಬಕೋ ಅದುದೋ ಐ ಚಾರಕ್ಕೆ ಮಯಾಮದಕೋ ಅದುಗ ಖೋಂಗ್ದಮಸು ಕುಯಿರೆ ಹಾಬದಿ ಕ್ಲಾಸ್ ಲೋಯ್ಗ್ರಬನಿನ ಹೌಜಿಕ್ತಿ ಕೈನೋ ತೌದಮಸು ಕುಯಿರೆಬಕೋ ಅದುದುಗಿ ಐನ 좀 ಖೋಂಗಕ್ಕೆ ತೌಬನೆಬಕೋ ನುಶಿದ್ರಾ ಪೇನಾಜೆ ನುಶಿಬನೆ
ꯄꯦꯅꯥ ꯃꯆꯥꯅꯦ ꯃꯣꯏꯅ ꯁꯥꯕꯤꯕꯅꯦꯕ ꯑꯩꯒꯤꯀꯣ ꯍꯥꯏꯗꯤ ꯑꯩꯗꯤ ꯈꯔ ꯋꯥꯡ ꯆꯥꯎꯕꯤꯅꯤꯅ ꯄꯦꯅꯥ ꯃꯆꯥ ꯄꯦꯅꯥ ꯑꯆꯧ ꯑꯁꯥꯡ ꯄꯥꯏꯕ ꯌꯥꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯗꯨꯅ ꯃꯥꯅ ꯃꯆꯥ ꯃꯆꯥꯁꯦ ꯁꯥꯕꯤꯔꯛꯄꯅꯤ ꯑꯗꯣ ꯁꯤꯁꯦ ꯃꯈꯣꯟ ꯍꯥꯏꯐꯦꯠ ꯁꯦꯝꯃꯛꯈꯤꯒꯦꯀꯣ ꯑꯩ ꯑꯗꯨꯒ ꯈꯣꯡꯉꯛꯀꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗ ꯑꯗꯨ ꯄꯥꯔꯨꯔꯅꯨ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯕꯤꯕꯗꯅꯦ ꯁꯤꯁꯤꯅ ꯄꯦꯅꯥ ꯆꯩꯖꯤꯡ ꯑꯃꯗꯤ ꯁꯤꯁꯤꯅ ꯄꯦꯅꯥ ꯃꯔꯨꯁꯦ ꯁꯨꯃꯥꯏꯅ ꯊꯝꯗꯣꯏꯅꯦꯕꯀꯣ ꯑꯗ ꯁꯤꯗ ꯃꯔꯣꯟ ꯂꯣꯏꯅꯃꯛꯇꯣ ꯁꯤꯗ ꯅꯝꯗꯣꯏꯅꯦꯕꯀꯣ ꯑꯗ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯇꯝꯕꯤꯕ ꯃꯔꯣꯟ ꯍꯥꯏꯐꯦꯠ ꯄꯦꯅꯥ ꯃꯈꯣꯟꯁꯤꯗꯤ ꯐꯖꯗ꯭ꯔꯦꯕꯀꯣ ꯀꯨꯏꯔꯕꯅꯤꯅ ꯈꯣꯡꯗꯕꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯍꯟꯗꯛ ꯑꯦꯛꯖꯥꯝꯗ ꯇꯧꯈꯤꯕ ꯃꯔꯣꯟ ꯑꯃꯅꯤ ꯁꯨꯝ ꯈꯣꯡꯉꯛꯀꯦꯕꯀꯣ ꯀꯣ ꯁꯤꯝꯇ ꯑꯩ ꯃꯈꯣꯟꯁꯦ ꯑꯃꯨꯛꯀ ꯁꯦꯝꯃꯛꯈꯤꯒꯦ ꯑꯩ ꯍꯧꯖꯤꯛ ꯃꯈꯣꯟ ꯁꯦꯝꯕ ꯂꯣꯏꯔꯦꯕꯀꯣ ꯍꯧꯖꯤꯛ ꯍꯥꯏꯅ ꯇꯥꯕ ꯇꯥꯗꯕ ꯑꯗꯨꯝ ꯈꯔꯗꯤ ꯁꯦꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯒꯦꯀꯣ ꯁꯨꯃꯥꯏꯅ ꯈꯔꯗꯤ ꯊꯣꯛꯑꯦꯕꯀꯣ ꯑꯗꯣ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕ ꯃꯔꯣꯟ ꯑꯃꯅꯤ ꯁꯨꯝ ꯈꯣꯡꯒꯦꯕ ꯉꯁꯤꯁꯦꯀꯣ ꯄꯦꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯦꯅꯥꯒꯤ ꯃꯔꯣꯟ ꯁꯦꯝꯕꯗ ꯑꯩꯁꯨ ꯄꯦꯅꯥ ꯁꯦꯝꯕꯗꯤ ꯍꯩꯇꯦꯕꯀꯣ ꯑꯗꯨꯝ ꯈꯣꯡꯕꯗꯣ ꯍꯩꯕꯩ ꯋꯥꯅꯦꯕꯀꯣ ꯁꯤꯗꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯊꯣꯛꯇ꯭ꯔꯗꯤ ꯍꯩꯒꯦꯀꯣ ꯌꯥꯗꯧ ꯃꯥꯜꯂꯦ ꯌꯥꯔꯦ ꯈꯤꯇꯪ ꯌꯥꯔꯦ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ป้ꯏꯗꯣꯏꯅꯦꯀꯣ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯊꯦꯛꯇꯣꯛꯑ ꯑꯗꯨꯃꯥꯏꯅ ꯆꯞꯇꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯥꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯄꯨꯔꯥ ꯊꯦꯛꯇꯣꯛꯑ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯦꯕ ꯈꯨꯠꯁꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦꯕ ꯁꯨꯃꯥꯏꯅ ꯄꯥꯏꯗꯣꯏꯅꯦꯕꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯃꯈꯣꯟꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯥꯏ ꯑꯦꯝ ꯁꯣꯔꯤ ꯀꯞꯄꯦ ꯑꯩ ꯄꯦꯅꯥꯁꯦ ꯑꯗꯣ ꯈꯨꯠꯇꯤ ꯁꯨꯃꯥꯏꯅ ꯆꯩꯖꯤꯡ ꯁꯨꯃꯥꯏꯅ ꯇꯛ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯅꯤꯀꯣ ꯇꯛ 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 ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯗꯣꯏꯅꯦꯕ ꯈꯨꯠꯁꯦ ꯑꯗꯣ ꯁꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯔꯣꯟ ꯁꯨꯃꯥꯏꯅꯀꯣ ꯁꯥꯟꯅꯗꯣꯏꯕꯀꯣ ꯁꯥꯗ꯭ꯔꯦ ꯐ꯭ꯂꯣꯞ ꯆꯠꯂꯦ ꯑꯩ ꯁꯦꯝꯃꯛꯈꯤꯒꯦ ꯃꯈꯣꯟꯁꯦ ꯉꯁꯤꯇꯪꯅꯦꯕ ꯑꯩꯅ ꯄꯨꯊꯣꯔꯛꯏꯁꯦ ꯀꯨꯏꯔꯦꯕꯀꯣ ꯑꯗꯣ ꯃꯣꯏ ꯃꯔꯤꯒ ꯁꯤ ꯃꯔꯤꯒ ꯍꯥꯎ ꯃꯥꯁꯤꯗꯅꯦꯀꯣ ꯈꯤꯛꯅꯦꯕꯀꯣ ꯀꯩꯅꯣ ꯃꯆꯥ ꯍꯣ ꯊꯝꯃꯣ ꯑꯩ ꯀꯣꯟꯅ ꯁꯦꯝꯒꯦ ꯑꯩꯁꯤꯒꯤ ꯈꯨꯠꯁꯦ ꯇꯦꯛꯈꯤꯕ ꯇꯣ ꯁꯤꯗ ꯎꯕ꯭ꯔꯥ ꯃꯥ ꯑꯣꯄꯔꯦꯁꯟ ꯇꯧꯕꯩ ꯁꯥꯡꯅ
ꯁꯥꯡꯅ ꯂꯩꯕꯅꯦꯕ ꯕꯨꯁꯇꯔꯗꯣ ꯇꯦꯛꯈꯤꯕꯒꯤ ꯁꯤ ꯇꯦꯛꯈꯤꯕꯅꯤꯅꯅꯦ ꯁꯤꯒꯤ ꯈꯨꯠꯁꯤꯅꯅꯦ ꯊꯕꯛ ꯀꯨꯏꯅ ꯇꯧꯕ ꯉꯝꯗꯦꯕ ꯖꯒꯣꯏ ꯁꯨꯃꯥꯏꯅ ꯀꯣꯠꯂꯁꯨꯅꯦ ꯖꯒꯣꯏꯁꯦ ꯁꯨꯃꯥꯏꯅ ꯀꯣꯠꯂꯁꯨ ꯁꯤ ꯃꯨꯛꯑꯒ ꯀꯣꯠꯂꯛꯏꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐ꯭ꯔꯤꯗ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯊꯦꯛꯑꯒ ꯈꯨꯠꯖꯦꯡꯁꯦ ꯇꯧꯔ ꯀꯣꯠꯂꯛꯀꯗꯣꯏꯅꯤꯅ ꯁꯤꯁꯦ ꯖꯒꯣꯏ ꯀꯨꯏꯅ ꯁꯥꯕ ꯉꯝꯗꯦꯕ ꯆꯤꯛ 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 ꯂꯥꯎꯈꯠꯂꯛꯀꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯍꯧꯖꯤꯛ ꯄꯦꯅꯥꯒꯤ ꯁꯨꯃꯥꯏꯅ ꯈꯣꯡꯕꯗꯨꯁꯨ ꯁꯤ ꯇꯦꯛꯈꯤꯕꯅꯤꯅ ꯑꯩꯗꯣ ꯌꯥꯝ ꯀꯨꯏꯅ ꯈꯣꯡꯕ ꯉꯝꯗꯦꯕꯀꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯈꯣꯡꯗꯣꯏꯅꯦ ꯑꯩꯗꯣ ꯑꯗꯨꯝ ꯉꯁꯤ ꯅꯤꯡꯁꯤꯡꯉꯤꯕꯅ ꯌꯦꯡꯕꯅꯦꯕꯀꯣ ꯀ꯭ꯂꯥꯁꯇ ꯑꯩꯈꯣꯏꯅ ꯊꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯍꯟꯗꯛꯀꯤ ꯑꯦꯛꯖꯥꯝꯗꯤ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯄꯦꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯒꯗꯤ ꯄꯦꯅꯥ ꯄꯥꯏꯕ ꯌꯥꯗꯦꯕꯀꯣ ꯀ꯭ꯂꯥꯁ ꯑꯦꯛꯖꯥꯝ ꯑꯣꯏꯒꯦꯔꯥ ꯀꯩ ꯑꯣꯏꯒꯦ ꯑꯗꯣ ꯑꯩꯅ ꯄꯦꯅꯥꯗꯣ ꯐꯖꯅ ꯈꯣꯡꯅꯤꯡꯕ ꯑꯩꯈꯣꯏ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯄꯦꯅꯥꯒꯤ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯒꯤ ꯑꯩꯗꯣ ꯍꯩꯔꯕꯅꯦꯕ ꯌꯥꯝ ꯈꯣꯡꯕꯗꯣ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯉꯍꯥꯟꯈꯣꯏ ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯇꯝꯃꯛꯏꯁꯦ ꯑꯩꯁꯦ ꯄꯦꯅꯥꯁꯦ ꯁꯨꯡꯍꯩ ꯍꯩꯇꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗꯤ ꯑꯩ ꯍꯩꯔꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯑꯣꯖꯥ ꯁꯨꯔꯖꯤꯠꯅꯀꯣ ꯍꯟꯗꯛꯁꯦ ꯃꯥ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯗꯤꯄ꯭ꯂꯣꯃꯥ 3rd ꯏꯌꯔꯒꯤꯁꯦ ꯌꯥꯝ ꯇꯥꯛꯄꯤꯌꯦꯕꯀꯣ ꯍꯩꯅꯕ ꯁꯤꯡꯅꯕ ꯍꯥꯏꯗꯤ ꯈꯨꯠꯁꯦ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯍꯩꯍꯟꯈꯤꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯨꯅ ꯑꯩꯁꯨ ꯏꯁꯥꯅ ꯌꯥꯝ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯖꯕꯗꯣ ꯈꯪꯕ꯭ꯔꯥ ꯄꯦꯅꯥꯒꯁꯦ ꯈꯣꯡꯕ ꯍꯩꯔꯛꯄꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯅꯤꯡꯁꯤꯡꯉꯤꯕꯅ ꯁꯨꯝ ꯌꯦꯡꯕꯅꯦꯕ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇ ꯃꯃꯥꯡꯗ ꯇꯧꯈꯤꯕꯗꯣ ꯑꯗꯣ ꯍꯟꯗꯛꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯩ ꯗꯥꯎ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯗꯤ ꯄꯦꯅꯥꯁꯦ ꯄꯨꯔꯥ ꯂꯥꯏꯅꯦ ꯄꯨꯔꯥ ꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯑꯩ ꯄꯦꯅꯥ ꯑꯝꯇ ꯈꯣꯡꯈꯤꯗ꯭ꯔꯦ ꯑꯗꯩ ꯑꯣꯖꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯎꯠꯅꯤꯡꯕ ꯑꯩꯁꯦ ꯍꯩꯔꯦ ꯑꯣꯖꯥꯅ ꯇꯥꯛꯄꯤꯕꯗꯣꯅ ꯑꯗꯨꯕꯨ ꯎꯠꯈꯤꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯎꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯗꯣ ꯁꯣꯛꯄ ꯌꯥꯈꯤꯗ꯭ꯔꯕꯅꯤꯅꯀꯣ ꯎꯠꯍꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯍꯧꯗꯦ ꯑꯩꯅ ꯑꯝꯇꯪ ꯈꯣꯡꯉꯒ ꯎꯠꯂꯒꯦ ꯑꯩ ꯍꯩꯕꯁꯦꯅ ꯈꯜꯂꯦꯕ ꯍꯥꯏꯗꯤ ꯀ꯭ꯂꯥꯁꯇꯤ ꯑꯩꯈoi ꯃꯌꯥꯝ ꯇꯧꯕꯅꯤꯅ ꯀꯩꯁꯨ ꯈꯪꯗꯦꯗꯅ ꯇꯥꯛꯄꯤꯕꯅꯤꯅꯀꯣ ꯑꯦꯛꯖꯥꯝ ꯃꯅꯨꯡꯗꯨꯗꯗꯤ ꯑꯩꯅ ꯍꯩꯖꯕꯗꯣ ꯑꯝꯇ ꯎꯠꯆꯒꯦꯅ ꯇꯧꯕꯗꯣ ꯐꯪꯍꯧꯗ꯭ꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯃꯨꯛ ꯂꯥꯏꯔꯤꯛ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩꯅ ꯄꯦꯅꯥ ꯍꯥꯏꯐꯦꯠ ꯉꯥꯏꯍꯥꯛ ꯁꯝꯂꯞꯄ ꯍꯥꯏꯐꯦꯠ ꯑꯩꯅ ꯑꯗꯨꯝ ꯈꯣꯡꯉꯒ ꯎꯠꯆꯔꯦ ꯑꯗꯣ ꯎꯠꯂꯤꯁꯦ ꯑꯩꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯤꯕ ꯌꯦꯡꯕꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯨꯈꯤꯒꯦ ꯆꯥꯛ ꯆꯥꯕꯗꯤ ꯅꯃꯥꯔꯣꯏꯒꯦ ꯑꯗꯣ ꯆꯥꯛ ꯆꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯆꯥꯗ ꯑꯩ ꯄ꯭ꯔꯦꯡ ꯅꯨꯡ ꯈꯔ ꯇꯧꯔꯛꯀꯦꯕꯀꯣ ꯄ꯭ꯔꯦꯡ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯂꯨꯝꯕ ꯈꯣꯠꯂ ꯂꯩꯔꯦ ꯈꯔ ꯈꯪꯍꯟꯕꯤ ꯈꯣꯠꯄꯤ ꯈꯔ ꯇꯧꯔꯛꯀꯦ ꯃꯥꯏ ꯔꯤꯌꯦꯛꯁꯟ ꯌꯦꯡꯁꯦꯕꯀꯣ ꯉꯁꯤ ꯀꯩꯝ ꯂꯩꯇꯦ ꯊꯕꯛꯁꯨ ꯁꯨꯇꯤꯡ ꯅꯨꯡꯗꯤꯡ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯦ ꯐꯠꯇ꯭ꯔꯕꯅꯤꯅꯀꯣ ꯁꯨꯇꯤꯡ ꯅꯨꯡꯗꯤꯡ ꯍꯥꯏꯔꯦ ꯑꯗꯨꯝ ꯈꯔ ꯂꯦꯞꯄꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯅ ꯑꯗꯩ ꯀ꯭ꯂꯥꯁꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯧꯅꯕ ꯍꯟꯗꯛ ꯁꯦꯁꯟ ꯍꯧꯅꯕꯒꯤ ꯗꯦꯠ 30-31ꯁꯤꯗ ꯃꯤꯡ ꯆꯟꯗꯣꯏꯅꯦ ꯑꯦꯀꯥꯗꯃꯤꯒꯤꯁꯨ ꯑꯃꯨꯛ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯅꯧꯕ ꯂꯧꯕꯒꯤ ꯂꯥꯛꯑꯅꯤꯀꯣ ꯑꯗꯣ ꯗꯤꯄ꯭ꯂꯣꯃꯥꯒ ꯐꯥꯎꯟꯗꯦꯁꯟꯒꯗ ꯂꯥꯛꯑꯅꯤ ꯑꯗꯨ ꯃꯌꯥꯝ ꯏꯟꯐꯣꯔꯃꯦꯁꯟꯗꯣ ꯑꯩ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩ ꯆꯥꯛ ꯆꯥꯎꯈꯤꯒꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯣ ꯌꯦꯡꯉꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯅꯣꯡꯁꯨ ꯂꯦꯞꯄ ꯀꯧꯕ ꯂꯩꯇꯦ ꯆꯨꯔꯤ ꯑꯩꯗꯣ ꯀꯣꯟ ꯐꯦꯡꯇꯣꯛꯑꯝꯃꯦ ꯑꯗꯨꯒ ꯀꯨꯝꯃꯛꯑꯦ ꯆꯥꯛꯆꯥ ꯇꯣꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯈꯤꯒꯦ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯃꯆꯥ ꯇꯨꯝꯃꯁꯤꯔꯥ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯈꯤꯒꯦ ꯀꯩꯅꯣ ꯀꯔꯤꯅꯣ ꯀꯣꯕꯔꯅꯦ ꯀꯔꯤꯅꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯗ꯭ꯔꯣ ꯁ꯭ꯇꯥꯔ ꯌꯥꯎꯕꯅꯦ ꯌꯥꯔꯦ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯛꯈꯤꯒꯦ ꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯅꯨꯡꯊꯤꯟ ꯇꯨꯝꯈꯤꯒꯦ ꯑꯗꯨꯗꯨꯒꯅꯦ ꯃꯩꯁꯨ ꯂꯥꯛꯇꯦ ꯃꯩꯁꯨ ꯂꯣꯏ ꯃꯨꯠꯈ꯭ꯔꯦ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯒꯠꯂꯛꯑꯀꯥꯟꯗ ꯑꯩ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯅꯤ ꯍꯥꯏꯕ ꯗꯥꯟꯁ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯗꯣ ꯇꯧꯔꯛꯑꯒꯦ ꯉꯥꯏꯔꯣ ꯃꯌꯥꯝꯀꯣ ꯃꯈꯥ ꯇꯥꯅ ꯌꯦꯡꯉꯁꯤ ꯚ꯭ꯂꯣꯒꯁꯦꯏꯕꯥꯅꯤ ꯉꯥꯏꯍꯥꯛ ꯁ꯭ꯂꯤꯄꯤꯡ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯏꯆꯥ ꯍꯧꯖꯤꯛꯇ ꯁꯪꯉꯛꯄꯗ ꯉꯥꯏꯔꯤ ꯍꯥꯏꯕꯗꯤ ꯃꯃꯥꯡꯗ ꯁꯨꯇꯤꯡ ꯑꯗꯒꯤꯗꯤ ꯑꯩ ꯀ꯭ꯂꯥꯁ ꯂꯣꯏꯔꯛꯄ ꯈꯣꯠꯄ ꯇꯧꯕꯗꯨꯒꯀꯣ ꯑꯦꯛꯖꯥꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯉꯁꯤꯒꯇꯪ ꯍꯥꯏꯕꯗꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯑꯩꯗꯣ ꯍꯥꯡꯖꯔꯒ ꯌꯨꯝꯗ ꯂꯩ ꯑꯗꯨꯒꯤ ꯑꯩꯅ ꯅꯥꯟꯅ ꯂꯣꯏꯁꯜꯂꯦ ꯁꯨꯃꯥꯏꯅ ꯃꯐꯝ ꯆꯥꯅ ꯅꯠꯇ꯭ꯔꯗꯤ ꯃꯃꯥꯡꯒꯤ ꯑꯣꯏꯔꯗꯤ ꯅꯣꯡꯁꯨ ꯈꯤꯇꯪ ꯍꯥꯡꯉꯕ ꯃꯥꯜꯂꯦ ꯅꯨꯡꯁꯥ ꯁꯥꯗꯣꯔꯛꯑꯦ ꯗꯥ ꯀꯣꯔꯧ ꯊꯣꯛꯂꯛꯑꯦ ꯗꯥ ꯀꯣꯔꯧ ꯈꯔ ꯊꯣꯛꯂꯛꯑꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯏꯆꯥꯎ ꯊꯣꯛꯇꯣꯔꯦ ꯗꯥ ꯀꯣꯔꯧ ꯑꯗꯨꯅꯤ ꯅꯨꯡꯁꯥ ꯁꯥꯔꯛꯑꯦ ꯋꯥꯎ ꯅꯨꯡꯁꯥ ꯏꯁ ꯀꯃꯤꯡ ꯑꯩ ꯐꯤ ꯈꯔ ꯁꯨꯔꯝꯕꯅꯦ ꯑꯗꯨꯁꯨ ꯐꯧꯗꯣꯛꯑꯝꯕꯅꯦ ꯃꯊꯛꯇ ꯑꯗꯨꯒ ꯐꯤ ꯅꯨꯡ ꯐꯧꯗꯣꯛꯄ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒ ꯑꯩ ꯁꯨꯃꯥꯏꯅ ꯅꯥꯟꯅ ꯂꯣꯏꯁꯜꯂꯦ ꯃꯁꯥ ꯅꯥꯟꯅ ꯑꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯗꯦ ꯌꯥꯝ ꯃꯣꯠꯂꯒ ꯐꯤꯌꯥꯟꯁꯦ ꯂꯣꯏꯔꯝꯃꯕꯅꯦꯕ ꯉꯍꯥꯟꯗꯩꯀꯣ ꯐꯤ ꯃꯆꯥꯒꯤꯋꯣ ꯀꯩꯒꯤꯋꯣ ꯌꯥꯜꯂꯒꯀꯣ ꯂꯣꯏꯔꯝꯃꯕꯅꯦ ꯑꯗꯣ ꯐꯤ ꯑꯃꯣꯠꯄꯈꯩ ꯂꯣꯏ ꯁꯨꯗꯣꯛꯑꯒ ꯁꯨꯃꯥꯏꯅ ꯌꯥꯟꯈꯠꯂꯦ ꯁꯨꯃꯥꯏꯅ ꯐꯖꯅ ꯃꯁꯥ ꯅꯥꯟꯅ ꯑꯃꯅꯤꯗꯪ ꯆꯔꯛ ꯁꯨꯃꯥꯏꯅ ꯌꯥꯜꯂ ꯊꯝꯃꯦ ꯐꯔꯦ ꯑꯗꯣ ꯁꯤꯁꯨ ꯄꯗꯥ ꯑꯊꯨꯕ ꯃꯇꯝꯗ ꯍꯥꯞꯆꯟꯅꯕꯅ ꯑꯩꯁꯨ ꯇꯧꯔꯤꯕꯀꯣ
ꯁꯤꯗ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛ ꯅꯣꯡ ꯍꯦꯛ ꯍꯥꯡꯄꯒ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯏꯕꯥꯅꯤ ꯇꯨꯝꯃꯒꯦ ꯉꯥꯏꯍꯥꯛ ꯇꯨꯝꯃꯒꯦ ꯅꯨꯡꯁꯥꯁꯨ ꯁꯥꯗꯣꯔꯛꯑꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯗꯨꯝ ꯃꯩ ꯂꯥꯛꯄꯁꯨ ꯉꯥꯏꯔꯒꯦ ꯑꯗꯨꯒ ꯇꯨꯝꯃꯒꯦ ꯇꯨꯝꯃꯁꯤ tumma, ꯇꯨꯝꯃꯁꯦ tumma, ꯇꯨꯝꯃꯁꯦ tumma. ꯇꯨꯝꯃꯁꯦ ꯇꯨꯝꯕ ꯍꯧꯒꯠꯂꯛꯑꯦ ꯅꯨꯡꯊꯤꯟꯒꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯆꯥꯅꯨꯄꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯂꯛꯅꯈꯤꯒꯦ ꯂꯛꯅꯕ ꯂꯣꯏꯔꯀꯥꯟꯗ ꯃꯉꯣꯟꯗ ꯖꯒꯣꯏ ꯑꯃꯨꯛ ꯇꯥꯛꯂꯛꯑꯒꯦ ꯑꯗꯨꯅ ꯂꯥꯁ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯗꯤ ꯃꯥꯗꯣ ꯃꯊꯛꯇ ꯆꯥꯛ ꯆꯥꯅꯤ ꯆꯠꯈꯤꯕꯀꯣ ꯍꯜꯂꯛꯄ ꯉꯥꯏꯔꯁꯦ 这你别笑。 ꯈꯪꯕ꯭ꯔꯥ ꯈꯪꯗꯕ꯭ꯔꯥ ꯌꯦꯡꯁꯦꯕ ꯐꯝꯁꯦ ꯍꯤꯞꯄꯒ ꯑꯩꯗꯣ ꯂꯛꯅꯔꯛꯀꯦ Macha! Macha! Lao! Sao papi cái lò? Wow, mà hai cái lò vào tôi không sợ lò bạn. Macha! Không có ông tao luôn đó. 这你别笑。有人。 He's coming. Taas laot. Hello guys. Hello guys. Nasidi. Ay jingnung manung sarake. Ay jingnung manung sarake. Ay gi ita imanabi mayam su sana ba wa. ꯑꯗꯨꯗꯤ ꯁꯥꯔꯁꯤ ꯂꯥꯛ ꯍꯧꯔꯁꯤꯀꯣ ꯂꯩꯔꯔꯣꯏ ꯁꯥꯔꯁꯤ ꯂꯥꯛꯑꯣ ꯊꯪꯖꯜꯂꯛꯑꯣ ꯁꯥꯏꯗ ꯆꯤꯡ ꯁꯨꯃꯥꯏꯅ ꯇꯧꯕ꯭ꯔꯥ ꯆꯤꯡ ꯍꯥꯏꯔꯛꯑꯣ ꯁꯤꯗ ꯃꯇꯦꯛ ꯑꯃ ꯗꯥꯟꯁ ꯂꯥꯛꯑꯣ ꯃꯇꯦꯛ ꯑꯃ ꯆꯤꯡ ꯀꯃꯥꯏꯅ ꯇꯧꯕ ꯆꯤꯡ ꯑꯗꯒꯤ 1 2 3 4 ꯔꯤꯔꯥ ꯔꯤꯔꯥ ꯍꯥꯏꯕ꯭ꯔꯥ ꯑꯍꯥꯟꯕꯗ 1 2 3 4 1 2 와뽀 마마 아 안녕 손들 봐 자나 1 2 3 4 2 times 갔다 징농 마농 할 때는 그거과 1 3 4 징농 마농 나락 목송 우카와카 우날라따과 짜랑 우라 하루시 징농기 하리 티루시 가나? 그것도 잘해 맞았다 티루시 라 호호호 호호호호 반송 호호호호 호호호호 징농 마농 나락 목송 우카와카 우날라따 짜랑 우라 하루시 징농기 할 티루시 롱롱
ꯅꯨꯡꯁꯤꯠ ꯆꯤꯡꯅꯨꯡꯒꯤ ꯍꯥꯔ ꯊꯤꯔꯨꯁꯤ ꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕ ꯗꯒꯤ ꯈꯣꯡꯅ 1 2 3 4 ꯇꯦꯡ 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 ꯗꯔꯔꯔꯔeng ꯇꯦꯡ 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 ꯗꯔꯔꯔreng ꯑꯗꯩꯗꯤ ꯃꯅꯤꯡꯅ ꯇꯦ 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 Yekna tingkang lak dasamu panggal utminasi Yaibi thawai khai basu itaw gilushima di kauna roisi Simo doors Go Okay. You are high. What I eat? Khangni lakwane uje. Nga tare. Pung 3 minute 43 dwaida. You are high haiba. Phamung electro je. Phamung electro je. Ile e. Kira. Kia. Na. Ai lai jiti mama lai jiti. Ma lai jiti. Chagi ma lai jiti. Kem tawra.